अहानमक्तदा GTSK Entertainment की माइकैदगी दालजित मयाम खुरुमजरी हौजिक मयागी मफमदा लांथोक्चरी अनौबा वरी परेंग थैख्रबा लंबेल पार्ट 1 मयाम पुमनमक हौजिक तामिनरसे नुंसाना याकना साबा जुन थागी हौरकपा मतमनी मिपुम खुदिंगमक वाना नुंसागी मैसा खांगनबा मतमनी तपना नुमिदांग वाई ओइसिनलक्किदुना नुमितके एयाकपा मैसादु असुम हंथरक्तुना पोथानरकपा मतम यौरे लिकला महाकी अपोकपा इबोहल अमदी अपोकपी सीमागा लोइनदुना ड्राइंग रूम दा फमलदुना नुमिदांग वाईगी चा थक्तुना पुन्ना लैरी फेन मखादुदा मखोय अहम हक्सिक लांगलदुना नुंगाई वारी सादुना नोकली हराउरी अमदी नुमिदांग चागदबा इंसांगी मरमदा खनरी तांजादुदा मपानदगी इबोहलगी मनाव नुपा टोनी न कौरकी टोनी तामो हो तामो 12 के एग्जाम हाइदोकले हाइना मयाम वा लाउनरिसिबु तारब्रो अखोय लिलादुबु कमदौरगे हाइबा वाहिसिंदु हेक ताबदा फमिनरिम्बा मखोय अहुम चप मानना फुक हौगतली अमना अमदा मखोय अहुम अमगा येंगनै अदुदगिदी इबोहल मपानलोमदा खंगौदना चेंथोखे सिमादी लाइनिंग थौलोमदा चेंसिनदुना खुरुमख्रे अदुगा लिकलाना मागी लाइरिक तफम कादा चंगदुना तुमिन्ना फमथख्रे लिकलागी मखुत्ता पाइरिबा फोनदु खिंगलकी ताप पाइखले लिकला हेलो फोन लिकला आइनी लुसीने रिजल्ट खंगलब्रो लिकला खंद्रिये नंगिदी खंगलबो फोन आइगिदी खंगले 79.5 चटली नंगी हंगेना फोन तौरकलीनी अदुगने बोबीदो मासुने 82 चटली हाई लिकला ओ अस याम फैना ngaikhoko amda thamkhoba ai amti yengkhigeba phone du thamlaga prap kadagi tolaktuna mama bu kauraki mama macha punna mangolom da thoraktuna mapa na halakpa ngairi numitchu asum tasinkhre pumam mamsin lakre likla ima aidi deli da chatuini ko diu da try tawgeba ko mama hoine yaini nangi result tu amukta hana yengki seba tanjadu da ibohol gate tagi gari machadu thousand laki amambada mama machadu yenglaki ibohol icha thoibi ho icha thoibi ipa nungai rehe ipa pele he ngai ngamdraba mama macha mangolagi chentharaktuna gari khamlibe ibohol gi nakta chensin-duna leplui ibohol na furit khawdagi che machet ama machada mukhinaraki liklana tap paiduna faktokuna yengi nok phet tawraduna hairaki likla haima ima pabung yam nungaye amti yengune 85.2 ni aduga as bio gi marks di kaino aina torumbadugi thokna chana khidre de scoring sa ibol yare se changlesini mapanda sum leptun leira se hairi bro haima be manang bunamitu soklani hairaga mangalom se sum changselune khara sima huine namitu soklani ne nangbo ahum punna nok tuna emungda changna ibol haima mama aidi kaw kawin he chalo gari set makhada ne nga ya hori bani lausin lu ichabu pen pisa singa sidi likla kai nga no pabung ibol ichana pamjabado ukabi prang chongbado sima fareda inkhalak pamatamni ahingbado khodak ta halaga pija hosi mapangal kananaba asumna makhoi ahumak nungaina chak cha thoktuna pothana ki magi ka da changnaduna likla du pak tumthaba yade wakhal mafang tawraki bobi gi khanba horagli ningsinglaki asum bobi gi mong matawsingdu bobi khangde da likla aidi 12 set loiraga nangse sida sum tamhanninge likla kaidagi yaroi adudi ekhoi pabong nasu iman nasu india gi top university amada soidana tamdanaba kanna honaribani bobi aduda nangna chatkhraga ithanta sida sum as ai leifam khangloida yaradi sida sum likla nattaba khanganuda sidi career gi wafamne hayeng tungi su khandaba yabro nangdi brilliant su oi hotnaba su kanli nangna hayeng awangba thaki mi ama oikhraga aina sum leihoradi nang aibu hundoklamge hairakladi
ꯕꯣꯕꯤ ꯆꯠꯂꯣꯗ ꯑꯗꯨꯕꯨ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯁꯥꯕ ꯍꯧꯅꯗꯦ ꯑꯩ ꯃꯤ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯕꯕꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯒꯅꯤ ꯅꯪꯕꯨꯁꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ ꯂꯤꯛꯂꯥ ꯑꯁ ꯋꯥꯍꯩꯗꯨꯗꯅꯤꯁꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯕꯣꯕꯤ ꯐꯥꯒꯤ ꯇꯥꯊꯣꯛꯀꯅꯨꯕ ꯇꯣꯞ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯔꯗꯤ ꯗꯦꯜꯂꯤꯗ ꯇꯝꯕ ꯇꯥꯕꯅꯤ ꯗꯦꯜꯂꯤꯗ ꯅꯨꯄꯤꯁꯤꯡꯅ ꯂꯩꯕꯒꯤ ꯋꯥꯔꯤꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯥꯏꯗ ꯂꯤꯛꯂꯥ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯋꯥꯁꯛꯎꯔꯣ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯋꯥꯁꯛꯂꯝꯂꯒ ꯆꯠꯂꯒ ꯂꯣꯏꯔꯁꯤꯕꯨ ꯕꯣꯕꯤ ꯅꯪ ꯁꯣꯏꯗꯅꯃꯛꯇꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯁꯤ ꯐꯥꯏꯅꯦꯜ ꯑꯣꯏꯔꯦꯅꯦꯀꯣ ꯂꯤꯛꯂꯥ ꯑꯣꯏꯔꯦ ꯕꯣꯕꯤ ꯈꯪꯗꯦꯗ ꯑꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯜꯅꯤ ꯏꯃꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯅꯤꯡꯂꯕꯁꯨ ꯎꯄꯥꯏꯗꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯈꯪꯗꯦꯗ ꯂꯤꯛꯂꯥ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏꯗ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯂꯤꯛꯂꯥ ꯑꯩꯁꯨꯅꯤ ꯅꯪꯅ ꯁꯤꯗ ꯂꯩꯍꯧꯔꯒ ꯏꯊꯟꯇ ꯆꯠꯈꯤꯒꯗꯕꯗꯣ ꯌꯥꯝ ꯇꯜꯂꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯥꯗ ꯇꯝꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯦ ꯌꯥꯔꯗꯤ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯁꯤꯕ ꯕꯣꯕꯤ ꯇꯣꯛꯁꯤꯗ ꯋꯥꯔꯤꯁꯦ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯂꯤꯛꯂꯥ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯑꯣꯏꯁꯤꯟꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯕꯣꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯄꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯣꯕꯥꯏꯜꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯔꯛ ꯁ꯭ꯀꯣꯔꯤꯡꯁꯤꯡꯗꯨ ꯀꯨꯞꯅ ꯌꯦꯡꯂꯤ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯖꯨꯝ ꯏꯟ ꯑꯥꯎꯠ ꯇꯧꯗꯨꯅ ꯋꯥꯈꯜꯗ ꯇꯞꯅ ꯇꯞꯅ ꯇꯥꯎꯕ ꯍꯧꯔꯛꯏ ꯑꯩꯕꯨ ꯀꯝꯗꯧꯁꯤꯒꯦ ꯕꯕꯥꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯥ ꯑꯁ ꯍꯥꯏꯔꯣꯏꯗ ꯁꯤꯗ ꯁꯨꯝ ꯐꯖꯅ ꯇꯝꯊꯔꯒ ꯂꯣꯏꯔꯦꯗ ꯃꯀꯣꯛꯇꯣ ꯖꯥꯠ ꯖꯥꯠ ꯈꯟꯕꯁꯨ ꯍꯧꯒꯠꯂꯛꯏ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯐꯥꯊꯖꯩ ꯐꯔꯦꯗ ꯍꯣꯔꯦꯟ ꯇ꯭ꯌꯨꯁꯟ ꯇꯧꯐꯝꯗ ꯅꯨꯡꯊꯤꯜ ꯄꯨꯟꯕꯗꯨꯗ ꯑꯩ ꯃꯥꯕꯨ ꯎꯅꯔꯒ ꯀꯔꯤ ꯀꯝꯗꯧꯒꯗꯧꯔꯤꯕꯁꯤꯡꯗꯣ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯈꯪꯅꯤꯡꯕꯁꯤ ꯁꯨꯕ ꯊꯨꯖꯤꯜꯂꯛꯈ꯭ꯔ ꯄꯣꯠꯅꯤ ꯍꯦꯛ ꯉꯥꯏꯉꯝꯗꯕꯁꯤꯅꯕ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯊꯟꯇ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇ꯭ꯌꯨꯁꯟꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯒꯦꯗꯔꯤꯡ ꯂꯣꯏꯗꯨꯅ ꯃꯔꯤ ꯃꯔꯤ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯊꯣꯛꯅꯔꯛꯏ ꯂꯤꯛꯂꯥꯒ ꯂꯨꯁꯤꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯕꯣꯕꯤꯁꯨ ꯁꯅꯥꯖꯥꯎꯕꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯁꯅꯥꯖꯥꯎꯕꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯕꯣꯕꯤꯗꯨ ꯂꯤꯛꯂꯥ ꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯀꯟꯂꯞ ꯂꯥꯛꯏ ꯃꯕꯥꯅꯤꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯈꯤꯇꯪ ꯆꯠꯈꯠꯂꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯨꯁꯤꯗ ꯐꯜꯂꯛ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯈꯤ ꯂꯨꯁꯤꯅ ꯂꯤꯛꯂꯥꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯕꯗꯨ ꯈꯪꯇꯞ ꯇꯞꯊꯩ ꯕꯣꯕꯤꯅ ꯆꯠꯂꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯕꯣꯕꯤꯁꯨ ꯈꯔ ꯍꯦꯟꯒꯠꯈ꯭ꯔꯒ ꯂꯩꯔꯛ ꯃꯇꯣꯟ ꯑꯣꯏꯔꯞꯅ ꯂꯩꯕ ꯃꯪꯗꯨꯒꯤ ꯃꯅꯥꯛꯇ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯨꯁꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯛꯏ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ ꯂꯨꯁꯤ ꯁꯦ ꯆꯠꯂꯣ ꯀꯨꯏꯔꯛꯀꯅꯨꯀꯣ ꯂꯤꯛꯂꯥ ꯑꯁ ꯂꯝꯕꯤꯁꯤꯗ ꯏꯛꯇꯤ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯂꯨꯁꯤ ꯃꯇꯝ ꯂꯩꯇꯦ ꯆꯠꯂꯣ ꯍꯧꯖꯤꯛꯅꯦ ꯃꯐꯝ ꯃꯇꯝ ꯌꯦꯡꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯦ ꯂꯤꯛꯂꯥ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯆꯠꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯕ ꯕꯣꯕꯤꯒꯤ ꯅꯥꯛꯇ ꯆꯪꯈꯤ ꯂꯥꯞꯇꯛꯅꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯕ ꯉꯝꯗꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯕꯣꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯂꯦꯞꯅꯗꯨꯅ ꯂꯩ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯕꯣꯕꯤꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯒ ꯕꯣꯕꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯒꯦ ꯂꯤꯛꯂꯥ ꯍꯪꯆꯤꯠ ꯆꯠꯄ ꯇꯥꯔꯦ ꯄꯥꯕꯨꯡꯅ ꯍꯪꯆꯤꯠꯀꯤ 9:30ꯒꯤ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯕꯣꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯕ ꯑꯃ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯍꯥꯏꯔꯛꯏ ꯕꯣꯕꯤ ꯗꯦꯜꯂꯤꯗ ꯇꯥꯔꯕ꯭ꯔꯥ ꯀꯅꯥꯒ ꯆꯠꯀꯗꯣꯏꯅꯣ ꯂꯤꯛꯂꯥ ꯇꯞꯂꯞꯅ ꯄꯥꯕꯨꯡꯅ ꯊꯤꯟꯒꯅꯤ ꯍꯥꯏꯌꯦ ꯗꯦꯜꯂꯤ ꯐꯥꯎꯕꯗꯤ ꯑꯗꯨꯒ ꯕꯣꯕꯤꯅ ꯉꯥꯏꯉꯝꯗꯅ ꯃꯔꯛ ꯊꯠꯂꯛꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯣꯏꯕ ꯄꯥꯕꯨꯡꯗꯤ ꯑꯥꯗ ꯂꯤꯛꯂꯥ ꯀꯨꯏꯔꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥ ꯑꯃ ꯈꯜꯁꯥ ꯀꯣꯂꯦꯖꯇ ꯀꯦꯃꯦꯁꯇ꯭ꯔꯤꯗ PhD ꯇꯧꯔꯒ ꯂꯩ ꯍꯥꯏꯌꯦ ꯃꯥꯅ ꯂꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯁꯤꯜꯂꯝꯂꯒꯅꯤ ꯍꯥꯏꯌꯦ ꯕꯣꯕꯤ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯂꯤꯛꯂꯥ ꯈꯤꯇꯪ ꯇꯞꯂꯞꯅ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯍꯜꯅꯤꯗ ꯕꯣꯕꯤ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯂꯤꯛꯂꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯔꯛꯇꯤ ꯉꯁꯥꯏ ꯑꯌꯨꯛ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ ꯀꯠ ꯑꯣꯐ ꯂꯤꯁꯇꯣ ꯊꯣꯛꯂꯅꯤ ꯍꯥꯏꯌꯦ ꯃꯊꯪ ꯍꯞꯇꯥꯗꯒꯤꯗꯤ ꯑꯗꯨ ꯅꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯕꯣꯕꯤ ꯅꯪꯗꯤ ꯃꯥꯔꯛ ꯐꯖꯕꯅꯤꯅ ꯑꯗꯨꯝ ꯐꯪꯅꯤꯗ ꯁꯣꯏꯗꯅ
ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯂꯤꯛꯂꯥꯗꯨ ꯕꯣꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯃꯊꯟꯇ ꯇꯞꯅ ꯍꯥꯏꯖꯩ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯃꯈꯥ ꯇꯝꯗꯕ ꯌꯥꯗꯦ꯫ ꯕꯣꯕꯤ: ꯍꯥ, ꯀꯩ ꯍꯥꯏꯅꯣ? ꯂꯤꯛꯂꯥ: ꯀꯩꯝ ꯍꯥꯏꯗꯦꯗ꯫ ꯃꯄꯤ ꯏꯔꯥ ꯇꯞꯅ ꯆꯦꯟꯕ ꯍꯧꯔꯛꯏ ꯂꯤꯛꯂꯥꯗꯨ꯫ ꯕꯣꯕꯤ ꯇꯞꯂꯞꯅ: ꯑꯁꯨꯛ ꯊꯨꯅ ꯑꯃꯨꯛꯇꯁꯨ ꯅꯦ ꯇꯥꯅ ꯋꯥꯔꯤ ꯑꯃꯠꯇ ꯐꯖꯅ ꯁꯥꯕ ꯅꯪꯗꯅ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯀꯗꯧꯔꯕꯀꯣ? ꯅꯨꯡꯉꯥꯏꯇꯕꯅ ꯊꯨꯝꯍꯠꯂꯕ ꯕꯣꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯃꯃꯤꯗꯨ ꯂꯤꯛꯂꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯊꯦꯝꯅꯤꯡꯕ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯄꯥꯝꯕꯩꯗꯤ ꯂꯩꯈꯤꯗꯦ꯫ ꯕꯣꯕꯤꯅ ꯅꯤꯛꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥ, ꯅꯪ ꯑꯩꯕꯨꯗꯤ ꯀꯥꯎꯈꯤꯅꯨꯀꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯩꯁꯦ ꯅꯪ ꯀꯥꯎꯊꯣꯛꯈꯤꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯂꯤꯛꯂꯥ ꯇꯞꯅ: ꯑꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯕ, ꯑꯩ ꯅꯪꯕꯨ ꯀꯥꯎꯔꯣꯏꯌꯦ꯫ ꯑꯩꯅ ꯄꯥꯈꯠꯂꯤꯕꯗꯤ ꯑꯩꯅ ꯂꯥꯞꯈ꯭ꯔꯒ ꯍꯌꯦꯡ ꯅꯪꯗꯤ ꯀꯗꯥꯏꯗ ꯇꯝꯒꯗꯧꯔꯤꯒꯦ? ꯐꯣꯝ ꯀꯗꯥꯏꯗ ꯊꯥꯖꯤꯟꯈ꯭ꯔꯒꯦ? ꯕꯣꯕꯤ: ꯀꯣꯂꯦꯖ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥ: ꯍꯣꯏ, ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯊꯦꯡꯂꯦ꯫ ꯑꯁꯣꯝꯗꯒꯤ ꯂꯨꯁꯤꯅ ꯂꯥꯎꯔꯛꯏ꯫ ꯂꯤꯛꯂꯥ, ꯍꯣꯏ, ꯂꯥꯛꯑꯣ, ꯊꯦꯡꯂꯦ꯫ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯆꯠꯂꯁꯦ ꯍꯥꯏꯕ, ꯀꯨꯏꯃꯟꯈ꯭ꯔꯦꯗ꯫ ꯕꯣꯕꯤ ꯈꯣꯟꯖꯦꯜꯂꯣꯝꯗꯨꯗ ꯌꯦꯡꯂꯒ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯣ, ꯆꯠꯂꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯂꯤꯛꯂꯥ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤ, ꯐꯠꯂꯛ ꯌꯦꯡꯂꯝꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯂꯒꯦꯗ, ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯕꯣꯕꯤ: ꯍꯣꯏ ꯍꯥꯏꯔꯒ ꯂꯤꯛꯂꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯦꯞꯍꯧꯔꯤ, ꯃꯊꯟꯇ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯔꯕꯁꯨ ꯕꯣꯕꯤꯒꯤ ꯋꯥꯈꯜꯗꯤ ꯏꯪꯊꯕ ꯐꯥꯎꯈꯤꯗꯦ, ꯍꯦꯟꯅꯗꯨꯝ ꯃꯕꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯍꯩꯅꯤꯡꯗꯅ ꯇꯞꯅ ꯇꯞꯅ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯆꯠꯅ ꯆꯠꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯂꯤꯛꯂꯥꯒ ꯃꯍꯥꯛꯀ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯅꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯈꯣꯏꯔꯦꯟ ꯃꯁꯥ ꯈꯞꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯩ ꯃꯍꯩ ꯚꯥꯟ ꯇꯣꯡꯕꯅ ꯚꯥꯟꯂꯣꯝꯗ, ꯑꯍꯜ ꯂꯃꯟꯅ ꯂꯧꯕ ꯂꯥꯛꯄꯁꯤꯡꯅ ꯒꯦꯠꯇ ꯂꯦꯞꯄꯤ, ꯑꯃꯗꯤ ꯔꯨꯠ ꯅꯥꯏꯅ ꯊꯥꯔꯤꯕ ꯕꯁꯁꯤꯡꯗ ꯆꯠꯀꯗꯕ ꯃꯈꯣꯏ ꯀꯥꯡꯕꯨꯁꯨ ꯒ꯭ꯔꯨꯞ ꯒ꯭ꯔꯨꯞ ꯁꯥꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯕꯁ ꯇꯝꯅ ꯆꯪꯁꯤꯟꯅꯔꯤ꯫ ꯕꯣꯕꯤ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯃꯁꯛ ꯃꯇꯧꯅꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯃꯅꯪꯒꯜꯗ ꯄꯣꯔꯤꯕ ꯍꯦꯕꯔꯁꯦꯛ ꯕꯦꯒꯇꯨꯒ ꯔꯨꯠ ꯅꯝꯕꯔ 6ꯀꯤ ꯂꯤꯛꯂꯥꯒ ꯂꯨꯁꯤꯒꯅ ꯍꯥꯟꯅꯅ ꯇꯣꯡꯗꯨꯅ ꯂꯩꯔꯕ ꯕꯁꯇꯨ ꯇꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯕꯁ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯤꯛꯂꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯕꯣꯕꯤꯅ ꯌꯦꯡꯈꯠꯂꯛꯄꯒ ꯆꯞ ꯆꯥꯅꯩ꯫ ꯑꯅꯤꯃꯛ ꯀꯩꯅꯣꯝ ꯐꯥꯎꯅꯕꯒꯨꯝ ꯁꯠ ꯁꯠ ꯂꯩꯊꯣꯛꯅꯩ꯫ ꯕꯣꯕꯤ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯕꯁꯇꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ꯫ ꯀꯥꯔꯟ ꯇꯥꯒꯟꯕ ꯁꯅꯥꯖꯥꯎꯕꯅ ꯁꯤꯠꯀꯤ ꯃꯤ ꯆꯠꯐꯝ ꯃꯇꯥꯏꯗ ꯐꯝꯂꯤꯕꯤ ꯂꯨꯁꯤꯒꯤ ꯃꯁꯝꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯈꯔ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯤ ꯑꯣꯟꯁꯤꯟꯗꯅ ꯆꯤꯡꯂꯝꯂꯒ ꯆꯠꯈꯤ, ꯃꯈꯣꯏꯅꯤꯒꯤ ꯐꯝꯐꯝ ꯇꯝꯅ ꯃꯌꯥ ꯈꯤꯒꯠ ꯈꯤꯒꯠꯇꯨꯅ꯫ ꯂꯨꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯑꯁ! ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯆꯠꯈ꯭ꯔꯤꯕ ꯃꯕꯥꯅꯤꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒꯇꯨꯅ ꯕꯣꯕꯤꯗ ꯊꯣꯝꯃꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ꯫ ꯕꯣꯕꯤ: ꯑꯩꯅ ꯅꯠꯇꯦꯍꯦ꯫ ꯂꯨꯁꯤ: ꯅꯠꯇ꯭ꯔꯗꯤ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ꯫ ꯁꯅꯥꯖꯥꯎꯕ: ꯏꯁ, ꯌꯥꯔꯦꯍꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯄꯥꯈꯪꯅ ꯂꯛꯅꯕꯅꯤ ꯀꯩꯅꯣ, ꯀꯝꯄ꯭ꯂꯦꯟ ꯀꯥꯏꯅ, ꯇꯧꯔꯣ ꯍꯣ ꯇꯧꯔꯣ꯫ ꯂꯨꯁꯤ: ꯇꯧꯅꯤ ꯑꯩꯗꯤ꯫ ꯂꯤꯛꯂꯥꯁꯨ ꯐꯠ ꯄꯥꯏꯁꯤꯜꯂꯛꯏ, ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒꯇꯨ ꯊꯥꯡꯒꯠꯇꯨꯅ ꯁꯥꯎꯔꯪꯅꯅ ꯕꯣꯕꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ꯫ ꯕꯣꯕꯤ: ꯑꯌꯣ! ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯨꯛꯊꯈꯤ꯫ ꯂꯤꯛꯂꯥ ꯂꯨꯁꯤ ꯆꯞ ꯃꯥꯟꯅꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯐꯝꯈꯤ꯫ ꯕꯣꯕꯤꯅ ꯃꯈꯨꯠꯇꯨ ꯃꯀꯣꯛꯇꯒꯤ ꯂꯧꯊꯣꯔꯛꯄꯗ ꯃꯈꯨꯠꯇ ꯄꯛꯂꯛꯂꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯠꯀꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯑꯃꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯚꯥꯏ, ꯅꯪꯒꯤ ꯀꯣꯛ ꯀꯥꯏꯔꯦ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯤꯛꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯥꯎꯗ ꯍꯨꯝꯂꯨꯏ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯥꯅ ꯉꯁꯥꯏ ꯁ꯭ꯀꯨꯜꯒꯤ ꯔꯤꯁꯦꯁꯇ ꯐꯖꯩ
ꯂꯥꯏ ꯃꯥꯟꯂꯤ ꯍꯥꯏꯗꯨꯅ ꯈꯨꯟꯂꯒ ꯍꯥꯞꯆꯤꯟꯈꯤꯕ ꯆꯥꯎꯔꯞ ꯇꯧꯕ ꯅꯨꯡꯗꯨ ꯊꯦꯡꯅꯔꯛꯏ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯕꯣꯕꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯂꯤꯛꯂꯥ, ꯑꯁ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯡ ꯌꯥꯎꯔꯤ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯗ ꯁꯥꯎꯔꯕ ꯕꯣꯕꯤꯅ ꯈꯥꯅ ꯌꯦꯡꯈꯠꯂꯛꯄꯗ ꯂꯤꯛꯂꯥꯅ ꯌꯥꯝ ꯀꯤꯖꯅ ꯃꯉꯣꯟꯗ ꯃꯔꯥꯜ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒꯨꯝ ꯌꯦꯡꯂꯝꯕꯗꯨ ꯎꯔꯛꯏ꯫ ꯂꯤꯛꯂꯥ ꯃꯈꯥ ꯇꯥꯔꯛꯏ, ꯄ꯭ꯂꯤꯖ, ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯤꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄ꯭ꯂꯤꯖ, ꯅꯪ ꯑꯩꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯒꯅꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯑꯦꯛꯁꯄꯦꯜ ꯇꯧꯒꯦ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯣ꯫ ꯍꯦꯛ ꯍꯦꯛ ꯀꯞꯊꯣꯔꯛꯂꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯝꯕ ꯕꯣꯕꯤ ꯇꯞꯊꯔꯛꯈꯤ꯫ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯃꯦꯟꯅ ꯃꯦꯟꯅ ꯍꯥꯏꯈꯤ, ꯌꯥꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯆꯪꯂꯛꯇꯨꯅ ꯕꯣꯕꯤꯒꯤ ꯃꯀꯣꯛꯇꯨ ꯕꯦꯟꯗꯦꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯤꯛꯂꯥꯗꯨ ꯕꯣꯕꯤꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯈꯤ꯫ ꯕꯣꯕꯤꯁꯨ ꯂꯤꯛꯂꯥꯔꯣꯝꯗ ꯍꯟꯅ ꯍꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯨꯔꯤ, ꯃꯔꯝꯁꯨ ꯈꯪꯗꯅ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯖꯥꯎꯕꯅ ꯂꯥꯎꯔꯛꯄ ꯕꯣꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯁꯅꯥꯖꯥꯎꯕ, ꯍꯜꯂꯁꯤꯔ ꯌꯨꯝꯗ? ꯋꯥꯔꯤ ꯂꯣꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯕꯣꯕꯤ ꯇꯟꯅ, ꯂꯣꯏꯔꯦ, ꯏꯠꯁꯦ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯐꯦꯁꯤꯅꯣ ꯃꯅꯤꯡꯗꯨꯗ ꯐꯝꯈꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯩꯅꯤꯡꯗꯅ ꯍꯟꯃꯤꯟꯅꯈꯤ꯫ ꯑꯁꯣꯝꯗ ꯂꯤꯛꯂꯥꯁꯨ ꯑꯁꯨꯝ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯗꯨꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄꯗ ꯏꯕꯣꯍꯜꯅ ꯂꯤꯛꯂꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯣꯍꯜ, ꯕꯦꯝꯃ, ꯂꯤꯛꯂꯥ, ꯁꯦ ꯂꯥꯎꯁꯦ, ꯅꯕꯨꯡ ꯅꯣꯡꯂꯦꯟꯗꯅꯦ ꯑꯃꯨꯛꯇ ꯇꯦꯂꯤꯐꯣꯟꯁꯨ ꯇꯧꯁꯤ ꯂꯥꯎꯅꯤ꯫ ꯅꯣꯡꯂꯦꯟ ꯃꯍꯥꯛꯅ ꯂꯩꯔꯤꯕ DU ꯅꯣꯔꯠ ꯀꯦꯝꯄꯁꯀꯤ ꯕꯤꯖꯌꯅꯒꯔꯒꯤ ꯗꯕꯜ ꯁ꯭ꯇꯣꯔꯤꯒꯤ ꯐ꯭ꯂꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯁꯝ ꯁꯦꯝꯂꯗꯨꯅ ꯈꯜꯂꯤ, ꯀꯀꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯥꯔꯁ ꯂꯤꯁꯇ ꯌꯥꯎꯔꯛꯂꯕꯗꯤ ꯏꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ꯫ ꯃꯊꯟꯇ ꯀꯩꯅꯣꯝꯃ ꯈꯟꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ꯫ ꯃꯁꯝꯗꯨ ꯑꯃꯨꯛ ꯅꯥꯟꯗꯨꯅ ꯁꯦꯝꯂꯤ꯫ ꯁꯥꯈ꯭ꯔꯕ ꯅꯨꯡꯊꯤꯜꯒꯤ ꯃꯩꯁꯥꯒꯤ ꯃꯅꯤꯜꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯁꯥꯅ ꯊꯜꯂꯤꯕ ꯑꯃꯁꯨꯡ ꯃꯩꯁꯥ ꯍꯨꯝꯗꯨꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥꯕ ꯐꯥꯎꯔꯤ꯫ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯥꯕꯨ ꯀ꯭ꯂꯥꯏꯃꯦꯠꯁꯤꯕꯨ ꯍꯩꯅꯒꯗꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯈꯣꯏꯗꯕꯨ ꯁꯨꯝ ꯂꯩꯈꯤꯕꯅ ꯍꯩꯅꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯈꯤꯡꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯄꯥꯏꯈꯠꯂꯤ꯫ ꯅꯣꯡꯂꯦꯟ, ꯀꯀꯥ, ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦꯅ ꯇꯧꯔꯛꯄꯇ ꯉꯥꯏꯔꯤ, ꯏꯔꯨ ꯂꯨꯊꯣꯛꯂꯨꯕꯅꯤ, ꯂꯣꯏꯕꯇ ꯉꯥꯏꯔꯤꯌꯦ꯫ ꯏꯕꯣꯍꯜ, ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯍꯦꯜꯂꯁꯤꯗ ꯏꯔꯨ ꯂꯨꯔꯤꯗꯨꯕꯨ ꯅꯥꯂꯣꯏꯗ꯭ꯔꯅꯦ? ꯅꯣꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯀꯥꯁꯤꯗꯗꯤ ꯃꯝꯗ꯭ꯔꯤꯌꯦ, ꯃꯩꯁꯥ ꯈꯤꯇꯪ ꯅꯦꯝꯊꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯕꯣꯍꯜ, ꯑꯣ, ꯑꯗꯨꯝ ꯇꯧꯕ꯭ꯔꯥ? ꯅꯣꯡꯂꯦꯟ, ꯍꯣꯏ ꯀꯀꯥ, ꯏꯕꯦꯝꯃꯒꯤꯗꯣ ꯑꯩꯅ ꯉꯁꯥꯏ ꯐꯣꯝ ꯂꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯕꯅꯦ꯫ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ? ꯏꯕꯣꯍꯜ, ꯍꯌꯦꯡ ꯅꯠꯇꯦ, ꯍꯪꯆꯤꯠꯅꯤꯅꯦ, ꯄꯨꯡ 9:30ꯒꯤ ꯑꯌꯨꯛꯀꯤ ꯏꯟꯗꯤꯒꯣꯗꯣ꯫ ꯑꯗꯨꯕꯨ ꯑꯗꯨꯗ ꯏꯆꯥꯒꯤ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯂꯩꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯣꯡꯂꯦꯟ, ꯀꯀꯥ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯗ, ꯅꯍꯥꯟ ꯏꯃꯥꯅ ꯂꯣꯏꯅ ꯊꯥꯕꯤꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯊꯣꯏꯅ ꯈꯟꯕꯤꯔꯨꯔꯅꯨ, ꯂꯤꯛꯂꯥꯒꯤꯗꯨꯗꯪ ꯇꯥꯈꯤꯁꯅꯨ ꯍꯥꯟꯅ꯫ ꯏꯕꯣꯍꯜ, ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥ ꯊꯝꯂꯦꯀꯣ꯫ ꯅꯣꯡꯂꯦꯟ, ꯍꯣꯏ ꯀꯀꯥ, ꯊꯝꯖꯔꯦ꯫ ꯐꯣꯟ ꯊꯝꯈꯤ꯫ ꯅꯣꯡꯂꯦꯟ ꯑꯃꯨꯛꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯁꯝꯖꯦꯠ ꯍꯟꯖꯤꯟ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯍꯥꯠꯅ ꯃꯊꯟꯇ ꯈꯟꯖꯩ, ꯑꯩꯒꯤ ꯁꯛꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯟꯅ ꯐꯖꯔꯝꯂꯗꯤꯕ ꯐꯗꯧꯅꯤ꯫ ꯃꯊꯟꯇ ꯏꯀꯥꯏꯔꯞ ꯅꯣꯛꯏ꯫ ꯑꯃꯨꯛ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯔꯤꯠꯖ ꯂꯣꯝꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯋꯥꯀꯤꯡꯒꯤꯗꯃꯛ ꯆꯠꯄ ꯍꯧꯈꯤ꯫